ꯀꯩꯅꯣ ꯑꯩꯅ ꯃꯗꯨꯒꯤ ꯃꯍꯤꯛ ꯃꯥꯟꯕꯤꯗꯨꯕꯨ ꯃꯤꯠꯇ ꯎꯔꯛꯏꯁꯤꯅ? ꯑꯩꯒꯤ ꯂꯤꯟꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯁꯨ ꯃꯥ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯌꯦꯠꯄ ꯄꯤꯔꯒ ꯏꯇꯨꯕꯨ ꯁꯥꯎꯍꯟꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯨꯝꯒꯦ ꯇꯧꯔꯒ ꯃꯤꯠꯇ ꯎꯔꯛꯏꯕ ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯃꯆꯤꯟ ꯏꯀꯟ ꯍꯦꯛ ꯀꯜꯂꯗꯅ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯊꯤꯕꯅꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯕꯨ ꯃꯁꯛ ꯊꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯩ꯫ ꯃꯔꯝꯁꯤꯅ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯒ ꯇꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯔꯤꯕ? ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯒ ꯃꯆꯤꯟ ꯄꯦꯟꯅꯕ ꯊꯤꯅ ꯆꯩꯅꯤꯡꯉꯛꯏ꯫ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯅꯃꯛ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯖꯕ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅꯁꯨ ꯍꯜꯂꯛꯄꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝ ꯃꯆꯥꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯕꯥꯁꯨ ꯐꯛꯂꯥꯡꯗꯨꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ, ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯥꯏꯖꯅ, "ꯏꯃꯥ, ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦꯅ ꯍꯥꯏꯗꯨꯗꯤ." ꯊꯕꯥ ꯇꯞꯅ, "ꯏꯕꯦꯝꯃ, ꯏꯃꯥꯁꯦ ꯍꯤꯞꯃꯟꯗꯅ ꯋꯥꯔꯦꯗꯨꯅꯤ. ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ, ꯏꯃꯥ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯏꯆꯥꯕꯨ ꯉꯥꯏꯕꯤꯒꯦ." ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯩꯗꯨ ꯈꯔ ꯂꯩꯊꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯇꯞꯅ ꯁꯝꯕꯤꯔꯤ꯫ ꯃꯣꯔꯦꯒꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯍꯜꯂꯤ꯫ ꯂꯥꯏꯖꯅ, "ꯏꯃꯥ, ꯁꯤꯗ ꯐꯝꯃꯨꯀꯣ, ꯑꯩ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ. ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ." "ꯂꯥꯝꯗꯦꯗ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯒꯅꯨ, ꯏꯃꯥꯁꯨ ꯉꯥꯏꯒꯦ." ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯃꯃꯥꯗꯁꯨ ꯋꯥꯔꯤ ꯁꯥꯔꯛꯂꯤ꯫ "ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯖꯨꯁ ꯕꯥꯔꯗꯣ ꯑꯗꯣ ꯄꯥꯔꯇꯤ ꯃꯐꯝ ꯑꯃꯅ ꯍꯌꯦꯡꯒꯤ ꯕꯨꯛ ꯇꯧꯈ꯭ꯔꯦ. ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯆꯠꯇꯕꯅꯤꯅ ꯃꯄꯨꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯣꯅ ꯍꯥꯏꯔꯛꯏ. ꯃꯐꯝꯗꯨꯗ ꯄꯨꯔꯒ ꯌꯣꯜꯂꯨꯒꯗꯕꯅꯤ. ꯈꯔ ꯉꯟꯅ ꯆꯠꯂꯒ ꯁꯤꯜ ꯂꯥꯡꯉꯨꯗꯕꯁꯨ ꯌꯥꯔꯣꯏ. ꯏꯃꯥꯅ ꯊꯟꯗ ꯂꯩꯍꯧꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ. ꯑꯗꯣ ꯏꯃꯥ, ꯌꯥꯔꯤꯈꯩ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ." "ꯍꯣꯏꯗ, ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯏꯃꯥꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯒ ꯂꯣꯏꯔꯦ. ꯏꯃꯥꯅ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯏꯆꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯊꯕꯛ ꯆꯠꯄꯁꯤꯗ ꯅꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥ ꯌꯥꯝ ꯋꯥꯏꯅꯦ. ꯅꯃꯥ ꯑꯩꯗꯤ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦꯗꯣ. ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯥꯕꯨ ꯌꯦꯡꯁꯤꯟꯕ, ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯅꯧꯖꯔꯤꯕ ꯏꯆꯥꯒꯤ ꯀꯣꯛꯊꯛꯁꯤꯗ ꯊꯥꯡꯒꯠꯂꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯕꯗ ꯏꯃꯥ ꯌꯥꯝ ꯋꯥꯏꯅꯦ ꯏꯕꯦꯝꯃ." ꯃꯃꯥꯒꯤ ꯁꯣꯟꯊꯕ ꯋꯥꯍꯩꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ꯫ ꯈꯨꯔꯨ ꯀꯨꯜꯂꯒ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯀꯩꯒꯤ ꯈꯜꯂꯤꯅꯣ ꯏꯃꯥ? ꯃꯃꯥ ꯉꯥꯛꯇꯅ ꯃꯆꯥꯕꯨ ꯁꯦꯟꯅꯒꯅꯤ, ꯃꯃꯥ ꯉꯥꯛꯇꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯉꯁꯤ ꯅꯆꯥꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯖꯕꯅꯤ. ꯑꯩꯕꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈꯣꯡꯗꯥꯔꯛꯅꯕ ꯊꯧꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ. ꯏꯃꯥ, ꯅꯪꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯃꯄꯣꯛ ꯆꯥꯝꯃ ꯄꯣꯛꯂꯕꯁꯨ ꯁꯤꯡꯕ ꯉꯝꯂꯣꯏ. ꯏꯃꯥꯅ ꯋꯥꯈꯜ ꯁꯣꯟꯊꯔꯗꯤ ꯅꯆꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ. ꯏꯃꯥ, ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯅꯆꯥꯅ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥ. ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ, ꯏꯆꯤꯜꯁꯤꯡꯅ ꯀꯧꯖꯕ ꯐꯪꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ. ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯀꯌꯥꯗꯤ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯀꯧꯐꯝ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯤꯒꯤ ꯃꯃꯥꯗ ꯏꯃꯥ ꯀꯧꯔꯕꯁꯨ ꯑꯁꯦꯡꯕ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯐꯪꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯃꯐꯝꯗꯨꯗꯤ ꯏꯃꯥꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝꯅ ꯋꯥꯡꯉꯤ."
ꯑꯗꯨꯅ ꯋꯥꯈꯜ ꯁꯣꯟꯊꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯁꯥꯒꯤ ꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯃꯁꯥꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯊꯕꯥꯗꯣ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇꯣ ꯃꯈꯨꯠꯅ ꯑꯃꯗ ꯅꯥꯜꯂꯒ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯖ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯤꯑꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯅ: ꯍꯩ ꯂꯤꯑꯣ, ꯅꯪꯒꯤ ꯃꯔꯨꯞ ꯑꯉꯥꯎꯕꯗꯨꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ ꯍꯥꯏꯌꯨ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗ꯭ꯔꯕꯣ ꯅꯪꯕꯣ? ꯀꯔꯤ ꯍꯥꯏꯗꯕꯅꯣꯗ ꯄꯥꯕꯨꯡ, ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯗꯦꯅ ꯈꯥꯛꯂꯕꯅꯤ꯫ ꯍꯟꯅꯤꯡ ꯃꯇꯝꯗ ꯃꯥꯏ ꯍꯟꯖꯔꯁꯅꯤ ꯄꯥꯕꯨꯡ, ꯀꯩꯝꯇ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ꯫ ꯌꯥꯏꯁ꯭ꯀꯨꯜ ꯁꯣꯔ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ, ꯑꯩꯒ ꯅꯆꯟꯒꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗꯕꯨ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ, ꯍꯌꯦꯡ ꯑꯌꯨꯛꯇ ꯃꯪꯉꯥꯛꯅꯔꯒ ꯁꯤꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯁ ꯄꯥꯕꯨꯡꯁꯤꯕꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ! ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯩꯒꯤꯁꯨ ꯋꯥꯔꯤꯒꯤ ꯋꯥꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅꯤꯡꯂꯤꯕꯅꯤ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯗ ꯄꯥꯕꯨꯡꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯅꯆꯟꯒ ꯃꯥꯒꯤꯒ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯕꯨꯡ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯪꯂꯕꯁꯨ ꯄꯥꯕꯨꯡꯗꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯂꯛꯂꯤꯅꯤ ꯂꯤꯑꯣ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯃꯥꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯃꯆꯥꯗꯣ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯁꯤꯔꯥ ꯐꯥꯎ ꯈꯜꯂꯤ ꯏꯄꯥꯗꯤ꯫ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯂꯤꯑꯣ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯍꯥ ꯇꯍꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯁ ꯃꯗꯨ ꯌꯥꯔꯣꯏꯗ ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯇꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯩ ꯎꯄꯥꯏ ꯂꯩ? ꯃꯥꯅ ꯁꯤꯇꯠ ꯇꯠꯄ ꯃꯈꯩ ꯌꯥ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯨ ꯆꯩ ꯇꯧꯗꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯦꯗ ꯂꯩꯔꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯃꯣꯏ ꯃꯁꯛ ꯑꯣꯜꯂꯗꯤ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯊꯣꯛ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯇꯞꯅ: ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦꯅꯦ ꯏꯄꯥꯗꯤ꯫ ꯑꯣꯏꯔꯣꯏ ꯈꯜꯂꯗꯤ ꯊꯕꯛ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯄꯥꯕꯨꯡ꯫ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯃꯥꯒꯤ ꯂꯤꯟꯗꯥꯁꯤꯗꯒꯤꯗꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯠꯇ꯭ꯔꯗꯤ ꯃꯥꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯁꯒꯨꯟ ꯇꯧꯔꯅꯤ꯫ ꯉꯔꯥꯡꯇꯁꯨ ꯅꯨꯄꯤꯗꯨꯗ 70,000 ꯊꯥꯈꯣꯅ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯕꯅꯤ꯫ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯏ, ꯐꯔꯦ, ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯣ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯥꯅ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒ ꯇꯧꯔꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯄꯪꯁꯤꯗ ꯍꯦꯛꯇ ꯇꯥꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯐ ꯐꯠꯇ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯥꯞꯀꯦ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯏꯄꯥ ꯀꯥꯞꯄꯤꯔꯛꯂꯒꯦ꯫ ꯃꯉꯣꯟꯗꯒ ꯄꯜꯂꯨꯔꯅꯨꯀꯣ, ꯃꯥꯒꯤ ꯍꯥꯛꯇꯛꯁꯤꯗꯅꯦ ꯅꯪꯁꯨ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯎꯔꯕꯅꯤ꯫ ꯇꯞꯅ ꯇꯧꯔꯁꯨ ꯌꯥꯏꯗ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ, ꯄꯥꯕꯨꯡꯁꯨ ꯊꯝꯂꯒꯦꯀꯣ꯫ ꯄꯥꯕꯨꯡꯁꯨ ꯄꯣꯊꯥꯕꯤꯔꯣ꯫ ꯐꯣꯟꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫ ꯂꯤꯑꯣꯗꯤ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯁꯨ ꯑꯆꯝꯕ ꯋꯥꯈꯜ ꯅꯠꯇꯦ, ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯃꯆꯥ ꯈꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯅꯤ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ꯫ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯕ꯭ꯔꯥꯏꯚꯦꯠꯇꯨꯗ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯣꯟꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯗꯨ ꯊꯨꯅꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯗꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦ꯫ ꯄꯤꯁꯨꯝꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯃꯦꯁꯦꯖꯇꯨ ꯌꯥꯝ ꯊꯨꯅ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯦꯁꯦꯖꯀꯤ ꯋꯥꯔꯣꯜꯗ: ꯍꯌꯦꯡ ꯄꯥꯔꯇꯤ ꯂꯩ, ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯒꯥꯔꯤ ꯐꯔꯛ ꯇꯥꯔꯦ, ꯑꯩꯅ ꯄꯨꯊꯣꯛꯑꯒꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯒꯥꯔꯤ 2-3 ꯄꯨꯊꯣꯔꯛꯑꯣ, ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯔꯒ꯫ ꯃꯌꯥꯝꯅ ꯅꯪꯁꯨ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯅꯤ, ꯄꯨꯡꯗꯤ ꯍꯌꯦꯡ ꯍꯥꯏꯔꯛꯑꯒꯦ꯫ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯃꯩꯔꯥꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯒ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯠꯃꯤꯟꯅꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯃꯣꯟꯒꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤ ꯂꯧꯕ ꯆꯪꯒꯅꯤ ꯈꯜꯂꯨꯕꯗꯅꯤ
ꯄꯨꯟꯁꯤꯒꯤ ꯌꯨꯝꯗ ꯆꯪꯉꯛꯂꯣꯏ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯣ ꯋꯥꯁꯛ ꯀꯥꯏꯔꯅꯤ ꯈꯜꯂꯨꯕꯗ ꯃꯊꯥ ꯍꯥꯏꯐꯦꯠ ꯁꯥꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯤꯅꯥ ꯃꯄꯥ ꯃꯆꯥꯗꯣ ꯃꯍꯧꯁꯥꯒꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯕꯁꯨ ꯇꯣꯏꯅ ꯎꯅꯕ ꯐꯪꯗꯕꯅ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯋꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯩ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯊꯣꯏ ꯅꯪꯒꯤ ꯑꯦꯛꯖꯥꯝꯅ ꯀꯔꯝ ꯀꯥꯟ ꯇꯥꯔꯕ? ꯄꯥꯕꯨꯡ ꯅꯦꯛꯁ ꯃꯟꯇꯅꯤ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯂꯥꯁ ꯏꯌꯔ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯃꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯩ ꯈꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯁꯣꯔ ꯆꯤꯡꯉꯒ ꯂꯩꯍꯧꯔꯤꯁꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯂꯤꯅꯥꯗ ꯌꯦꯡꯉꯛꯏ꯫ ꯅꯪꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯌꯨ ꯍꯥꯏꯅ ꯅꯪꯅ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯂꯤꯅꯥ ꯃꯆꯤꯟꯒꯗꯣ ꯄꯩꯔꯞꯅ ꯈꯨꯝꯃꯛꯏ꯫ ꯍꯣ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯒ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯍꯠꯅꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯟꯗꯟꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯈꯜꯂꯛꯑꯐꯥꯎ ꯃꯦꯗꯤꯀꯦꯜꯒꯤ ꯍꯤꯔꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯕ ꯃꯅꯤꯄꯨꯔꯁꯤꯗ ꯇꯥꯔꯒ ꯂꯩꯍꯧꯔꯤꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯄꯨꯔꯥ ꯏꯃꯥ ꯏꯕꯦꯟꯅꯤ꯫ ꯅꯪꯁꯦ ꯁꯤꯟꯐꯝ ꯑꯣꯟꯅꯔꯕꯅꯤ, ꯁꯣꯏꯔꯕꯅꯤ꯫ ꯂꯣꯒꯨꯝꯕ ꯇꯝꯂꯝꯕꯅ ꯄꯛꯆꯗꯧꯅꯤ꯫ ꯏꯆꯥꯗꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯃꯔꯩ ꯊꯤꯔꯒ ꯌꯦꯠꯁꯤꯟꯕꯗꯣ꯫ ꯑꯁ ꯌꯥꯔꯦꯕ ꯄꯥꯕꯨꯡ꯫ ꯑꯩꯉꯣꯟꯗ ꯄꯉꯥꯡ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯥꯝꯕꯨꯡꯗꯣ ꯀꯧꯁꯤꯜꯂꯣ꯫ ꯏꯃꯥꯟꯅꯕꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ꯫ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯀꯣ? ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯅꯠꯇꯦ ꯅꯪ ꯌꯥꯝꯕꯨꯡꯗꯨꯕꯨ ꯅꯤꯁꯥꯒ ꯆꯥꯔꯦ ꯍꯥꯏꯕ꯭ꯔꯣ? ꯂꯤꯅꯥꯗꯣ ꯇꯞꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯆꯦ ꯂꯤꯟꯗꯥꯗꯣ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ꯫ ꯆꯦ ꯂꯤꯟꯗꯥꯅ ꯃꯥꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯦꯗꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯛꯑꯦ ꯍꯥꯏ꯫ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ? ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯥꯅꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯛꯏꯕ? ꯍꯣ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯦ꯫ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦꯅ ꯄꯍꯤꯡꯗ ꯍꯤꯡꯉꯤ꯫ ꯃꯁꯥꯒꯤ ꯋꯥ ꯍꯩꯕ ꯑꯃ ꯂꯩꯇꯦ꯫ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯤ꯫ ꯇꯧꯅꯤꯡꯕ ꯑꯝꯇ ꯇꯧꯕ ꯐꯪꯗ꯭ꯔꯤ ꯃꯥꯅ ꯌꯦꯠꯄꯗ ꯀꯥꯏꯅ꯫ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤ ꯍꯥꯏ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯇꯞꯇꯥꯏ ꯐꯨꯗꯠꯂꯨꯗꯣꯏꯅꯦ ꯃꯗꯨ ꯅꯨꯄꯤꯗꯣ꯫ ꯌꯥꯏꯁ꯭ꯀꯨꯜ ꯇꯞꯅ ꯉꯥꯏꯈꯣ ꯅꯊꯛꯀꯤ ꯑꯍꯟꯗꯅꯦ ꯑꯗꯨꯝꯅ ꯐꯨꯒꯅꯤ ꯆꯩꯒꯅꯤ ꯍꯥꯏꯕꯗꯣ ꯆꯩ ꯊꯥꯡꯕ ꯋꯥꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯅꯗꯦꯅꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯗꯨꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯝꯂꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯨꯡ ꯑꯗꯨꯝꯕ ꯉꯥꯡ ꯁꯛꯇꯅ ꯇꯧꯒꯅꯨ ꯀꯣꯏꯕꯦꯝꯃ꯫ ꯃꯄꯥꯒꯤ ꯋꯥꯒ ꯆꯪꯗꯦ ꯂꯤꯅꯥꯗꯣ ꯃꯆꯤꯡ ꯂꯥꯛꯈꯤꯗꯨꯅ ꯃꯆꯤꯟꯗꯣ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯤꯀꯤ ꯅꯞꯇꯕ ꯅꯨꯄꯤꯗꯨꯅ ꯀꯥꯏꯗꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯣ ꯄꯥꯕꯨꯡ? ꯃꯄꯥꯗꯨꯅ ꯊꯤꯀꯥ ꯃꯆꯥ ꯈꯔ ꯇꯧꯔꯦꯅ ꯃꯉꯛ ꯇꯞꯇꯥꯏ ꯍꯦꯟꯒꯠꯂꯒ ꯄꯥꯔꯇꯤ ꯈꯔ ꯆꯠ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎ ꯃꯌꯨꯝ ꯍꯟꯖꯤꯅꯤ ꯈꯪꯗꯅ ꯉꯥꯎꯗꯅ ꯂꯥꯡꯗꯅ ꯑꯗꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯅꯨꯄꯤ ꯃꯥꯒꯨꯝꯕꯅ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯃꯇꯤꯛ ꯅꯠꯇꯦꯀꯣ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯁꯤꯇꯠ ꯇꯠꯈꯤꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯃꯔꯤ ꯇꯠꯅꯔꯝꯗꯧꯅꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯥꯏꯁ꯭ꯀꯨꯜ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯄꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯉꯥꯛꯇ ꯇꯥꯏꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦꯅꯦ꯫ ꯅꯕꯨꯡꯗꯨꯅ ꯑꯍꯤꯡ ꯆꯠꯄꯒꯤꯅꯤ ꯑꯍꯤꯡ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯏꯁꯦ꯫ ꯃꯥꯅ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯐꯝꯅ ꯃꯇꯝꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤꯅꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯆꯠ ꯍꯣꯡꯉꯛꯀꯅꯤ, ꯋꯥꯉꯥꯡ ꯍꯣꯡꯉꯛꯀꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯅꯕꯨꯡꯁꯤꯒꯤꯅꯤꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯅꯤ꯫ ꯃꯁꯤꯗꯕꯨ ꯃꯤꯒꯤ ꯃꯆꯥ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯂꯤꯟꯗꯥꯗ ꯆꯩꯕ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯂꯤꯟꯗꯥꯗꯣ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯥꯕꯨꯡꯁꯨꯅꯤ ꯌꯥꯝꯕꯨꯡꯗꯅ ꯇꯥꯏꯅꯩ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯝꯕ ꯂꯥꯏꯔꯤꯛꯇ ꯄꯥꯗꯅ ꯂꯩꯔꯝꯕ ꯏꯕꯨꯡꯗꯣ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯄꯨꯡꯃꯥꯡ ꯃꯥꯡꯂꯤꯁꯦ? ꯑꯦꯀꯥꯎꯟꯗ ꯂꯥꯛ 10 ꯍꯥꯞꯈꯤꯕꯗ ꯀꯥꯎꯀꯩ ꯁꯤꯖꯤꯟꯅꯕ ꯃꯥꯅ ꯉꯁꯤꯗꯤ ꯀ꯭ꯔꯣꯔ ꯍꯥꯞꯂꯐꯥꯎ ꯀꯣꯟꯅꯗ꯭ꯔꯦꯗꯅ꯫ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯁꯥꯕ ꯐꯥꯎ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤ꯫ ꯇꯁꯦꯡꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯔꯣ ꯑꯩ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯈꯪꯗꯦ ꯄꯥꯕꯨꯡ ꯌꯥꯝꯕꯨꯡꯗ ꯇꯥꯏꯅꯕꯩ ꯊꯕꯛꯁꯦ ꯇꯣꯛꯑꯁꯦ꯫ ꯏꯃꯨꯡꯁꯦ ꯃꯆꯣꯏ ꯇꯥꯗ꯭ꯔꯤꯉꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯨꯟꯅ ꯈꯟꯅꯁꯤꯀꯣ ꯄꯥꯕꯨꯡ꯫ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯅꯣꯏ ꯂꯤꯟꯗꯥꯒꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏꯍꯦ꯫ ꯂꯤꯅꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ꯫
ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯅꯨꯄꯤꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯤꯁꯨ ꯃꯆꯤꯡꯗꯤ ꯅꯨꯄꯥꯗ ꯍꯦꯜꯂꯤ꯫ ꯁꯣꯔꯗꯣ ꯑꯃꯨꯛ ꯍꯣꯟꯇꯣꯔꯛꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯃꯗꯤ, ꯑꯐ ꯐꯠꯇ ꯁꯤꯒ ꯃꯥꯏꯒ ꯈꯥꯏꯗꯣꯛꯂꯒ ꯇꯥꯛꯄꯤꯔꯝꯂꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯋꯥꯈꯜ ꯇꯥꯔꯝꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯆꯤꯟꯕꯁꯤꯅ ꯏꯆꯥꯁꯤꯡꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯄ, ꯅꯥꯎꯌꯣꯛ ꯆꯦꯠꯇꯕ ꯑꯉꯥꯡꯒꯤ ꯃꯤꯡꯊꯣꯜꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯇꯁꯦꯡꯕꯃꯛꯁꯨꯅꯤ, ꯏꯃꯥ ꯂꯩꯇꯕꯕꯨꯗꯤ ꯏꯄꯥ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯕꯅꯗꯤ ꯑꯄꯦꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯕꯗꯤ ꯃꯃꯥ ꯍꯥꯏꯕꯁꯤ ꯂꯩꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯆꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯀꯦꯟꯁꯔꯒꯤ ꯂꯩꯅꯥ ꯑꯃꯅ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯝꯂꯒ ꯂꯩꯈꯤꯗꯕ ꯃꯇꯝꯗꯣ ꯃꯩꯔꯥꯕꯅ ꯆꯍꯤ 4 ꯁꯨꯔꯛꯄꯗꯅꯤ꯫ ꯑꯗꯨꯒ ꯂꯤꯅꯥꯅ ꯆꯍꯤ 2 ꯍꯥꯏꯔꯛꯄꯗꯅꯤ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯨꯠ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯑꯆꯤꯟꯕ ꯃꯔꯝꯅ ꯃꯆꯥꯁꯤꯡꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎ ꯍꯪꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗꯦ꯫ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯃꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯧꯖꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯋꯥꯠꯂꯕ, ꯀꯅꯥꯅꯁꯨ ꯃꯦꯟꯈꯠꯄ ꯉꯝꯗꯕ ꯑꯍꯣꯕ ꯑꯃ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯦꯟꯁꯤꯟꯕ ꯉꯝꯗ ꯂꯥꯛꯂꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯄꯥ ꯃꯃꯥ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ హిꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯏꯁ꯭ꯀꯨꯜ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯃꯆꯥꯁꯤꯡꯒꯤ ꯃꯔꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯆꯦꯠꯅ ꯄꯨꯜꯍꯧꯗꯕ ꯃꯔꯤꯗꯨꯅ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡꯀꯛꯇ ꯃꯥꯅ ꯋꯥꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯂꯨꯔꯕꯅꯣ? ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯒꯤ ꯃꯈꯣꯜꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯌꯧꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯀꯅꯥꯒꯤꯅꯣ ꯈꯪꯅꯤꯡꯂꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯨꯡ ꯆꯪꯒꯗꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯒ ꯆꯞ ꯍꯦꯛ ꯆꯥꯅꯩ꯫ ꯃꯄꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯃꯄꯥꯕꯨ ꯊꯩꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯈꯤꯕꯒ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯗꯗꯤ ꯌꯦꯡꯗꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯆꯥꯎꯕꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯍꯜꯂꯣ꯫ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯇꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ." ꯃꯄꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯩꯔꯥꯕ ꯈꯣꯡꯊꯥꯡꯗꯣ ꯍꯥꯏꯐꯦꯠ ꯂꯦꯞꯂꯨꯕꯅꯤ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯣꯛꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯛꯏ꯫ ꯔꯥꯖꯦꯟꯅ, "ꯍꯜꯂꯣ ꯌꯥꯝꯕꯣ?" "ꯔꯥꯖꯦꯟꯂꯥ?" "ꯃꯥꯅꯤ ꯌꯥꯝꯕꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯔꯗ 2-3 ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛ." "ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯅꯦ?" "ꯌꯥꯅꯤ, ꯆꯤꯟꯖꯗꯤꯌꯦ ꯌꯥꯝꯕꯣ, ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯧꯊꯣꯛꯆꯔꯒꯦ." "ꯐꯔꯦ ꯈꯔ ꯊꯨꯅ ꯍꯦꯛ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯃꯈꯨꯠ ꯆꯥꯎꯕ ꯏꯆꯥꯅꯤ, ꯅꯍꯥꯟꯗꯒꯤ ꯀꯥꯔꯗꯁꯤꯡꯗꯣ ꯌꯥꯎꯗꯅ ꯂꯩꯕꯗ ꯋꯥꯕꯅ ꯂꯣꯏꯔꯝꯕ ꯇꯥꯔꯦ." "ꯍꯣꯏ ꯌꯥꯝꯕꯣ, ꯍꯧꯖꯤꯛꯃꯛ ꯇꯧꯖꯒꯦ." ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯍꯦꯛ ꯐꯣꯟ ꯊꯝꯈꯤꯕꯒ ꯔꯥꯖꯦꯟꯗꯣ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯀꯥꯔꯗ ꯊꯤꯡꯖꯤꯟꯕ ꯍꯟꯗꯣꯛꯄꯁꯤꯗꯅꯦ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ, ꯈꯠꯅꯔꯦꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯥꯔꯗꯇꯣ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯣ ꯍꯥꯏꯔꯛꯀꯗꯕ꯫ ꯔꯥꯖꯦꯟꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯥꯒꯦꯠ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯩꯔꯥꯕꯗꯣ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯤ ꯂꯩꯅꯗꯕ ꯑꯣꯏꯔꯕꯁꯨ ꯀꯥꯗꯣ ꯁꯤꯠ ꯅꯥꯜꯂꯤ꯫ ꯐꯃꯨꯡ ꯐꯥꯅꯨꯡ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕꯁꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯤ ꯆꯪꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯩꯔꯥꯕ ꯀꯥꯁꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯣ ꯌꯦꯡꯅ ꯃꯈꯨꯠ 2 ꯊꯥꯡꯒꯠꯂꯒ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯇꯨꯅ ꯁꯥꯟꯅꯩ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯤꯟꯗꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫